Thoubal District tongan Mafam Taramarida COVID vaccine kapnabagidamak Thoubal District District Family Welfare Officer na order thokhibagi matungina Ngasi Heirok AC manung chanba Salungpham da Hidak kapnabagidamak miyam thoklaktuna Ngainakhi adubu Department ge Meeoi Mafam aduda laktabadege miyam Salungpham loinana kholau kayamarum laukre Mafam ataidana Hidak kaplaga karigidamak Salungpham da miyam ama kokthoklaga Hidak Kappa toklibanu haina miyam hangrakle Hidamasigi matang the United Club Organization UCO Salungpham ge Assistant Secretary Phuritsabam Mani na haikibada Asukyam na luraba tanfam asida Salungpham da Vaccine Center leitabana atopa mafam da chatlaga Hidak Kappa gi fibam da leire Meeoi Lising Nepan lom leiba khungang asida miyam ge awaba yenglaga UCO na lamdam asida su Vaccination Center ama thambiyu haina media da haikiba amadi CMO Thoubal da iba piduna khangalaba matungda DFWO Thoubal order thoktuna Salungpham gi su ngasi ase Hidak Kappa numit tabane DFWO Thoubal na khangalakpaki matungina ngasi ase HWC Salungpham da Hidak kapnabagidamak UCO na Publicity Chattuna Miyamda Paojenkhibagi matungina ngasi ase Hidak kapnabagidamak miyam ama thoraktuna Leingakna Piba SOP sing Ngakna Doctor sing Lakpa Ngainakhi adubu thengzilaklaba tungda Khudakta Heirok CHC ge MO in charge na UCO da phone taraktuna Hidak Kappa du Yeithokle Hairakhibani haire Date 27 da order Hidak Kappa ne Salungpham se adubu ngasi date 27 gi ayuk sida pung tara ta matam sida Khudakta Yeithokle Hairakhibani manung da karam logic leidana akhoi da yamna awaba mayam du kapte lakpada yamna phigam sadana ton mase akhoi United Club Organization UCO Salungpham amati Salungpham gi miyamna yamna pende aduna athuba matam da akhoi gi RCA Heirok ki in charge oina thopubiriba jadubani mana thingibagi maramsi yamna athubada UCO Salungpham da sendok pirak targadi maksu akoina makhogi thabak thoramda akoina yaudaba masamaksu Salungpham da changmada boycott tawroi haningai leite haibu wafamji akoi United Club Organization ki maikai dagi thamjare